Manipur da NRC chanahalu haiba demand tawraduna Manipur gi mahairoi lup tarukna ngasi khongjang changsin kibaga loinana Chief Minister Banglo amadi Raj Bhavan da thomjinkhre masing yamlaba mahairoi singna kholau kaya ga loinana ngasi ayuk pung 12 rom tarakpada khanghodana Chief Minister gi Banglo tamna thomjilakpada police singna Nupilal complex mapada thatuna thamki Ahenba forcing changsilaktuna mahairoi sing adu Kaisampat lomda takthoraki mahairoi sing aduna Raj Bhavan mapa yaurakpada Raj Bhavan da amuk changsinaba honaki adumakpu police singna akanba mawongda ngaksenduna Kaisampat lomda chathanki khongjang aduga mari leinana Desam gi president Leisang Them lamtan bana haikibada India gi mapandegi maru oina Myanmar Bangladesh amadi Nepal degi Anoba mitop mayama ma changsilaktuna aikoigi chingi lamsing asida khunda leita silaga anoba khul mayama ma tholakpa asina yelhomi aikoina achoba threat ama pire masina yabangam loi maram aduna Manipur lengaknasu cabinet ta warep lawkhraba NRC chatnaba Manipur Population Commission lingba hairiba singasi thabakto ontho haiki ngasigi khongjang aduda no compromise on identity and land unnatural population growth not be overlooked protect indigenous right and future mitopki ichaudagi Manipur kanbiu akoibagi phibam kannaba reserve forest protected area sing ngakselu Manipur da Population Commission lingkhatlu amasung we oppose unauthorized emergence of new villages haina thaba placard singsu sijinaki Manam aduna Manipur lengang cabinet phawbra NRC sana hangani haidon warep lawkhiba leikre Population Commission ligatkani haidon warep lawkhiba leikre haiba thabak singa do akhoi sing pangthok piyo Manipur gi mapandagi changsalakpa mitop singa sina yamna unnatural growth masing hangalakpasna manam oirakanda Manipur gi chingi mafam kayada alaw anoba kun thokpagi thongkok kaya marok thoi masing malaw kun thokpa singse masing matam chana eviction tawbiyo adugi sumatakta haiba unauthorized oiba mongda kun tholakliba aikogi reserve forest ta bawba kun samjalakliba singse masing Manipur legana takhai biraga leibak se rule of the law lei haidu utpiyo adugi sumatakta ngasi lamdam sigi mapani sangsalakpa saksu lon manabagi menga sangsalakliba mitop singa sige khayatagi lamdam sige aseng ma yelongmi aikogi saktam ngakhigadra haibigi akibado kai khigadra haibigi akibado taseng ni yelongmi oijari ma mai aikoida phawre manam aduna lenga kasna atuba matamda NRC se masi Manipur sana hambiraga mitop miya chasinga se masi haiba aikoigi detect tawbiyo aduga delete tawbiyo aduga lamdam sige report tawgina ba khongthang se pakhatpiyo haibisine adu masleida aikoigi Paliban lega asinasu central government asu akan memong pursue to birakanda Manipur gi yellow missing kanana ba kita makta madu safeguard protection ama madu lehanna ba Manipur lega no hona biyo